Minister Narendra Modi ki Khongchat Ngaihakki Tat ki Khongchat ni Hairoidabagi Maram Leite HAINA Manipur Pradesh Youth Congress Committee ki President W.ANAND Phongdorakkhre Prime Minister Modi ki Khongchat pu yaningdaba Phongdoktuna Congress Bhavan dagi Kangla Tamna Khongjang Changsinnaba hotnarakpada Mpycc ki member singa Manipur Police ka muknaki Khongjang aduga mari leinana paumi singa unabada W.ANAND makha tana haikibada Prime Minister na thenglabasu thengna Manipur da lakpada Congress Party na saugatli adubu ngasi lakliba Khongchat asidi Tat ki Khongchat ni Manipur da chahi ani hena irang mayok ngaduna lakpagi waroisin puraknabagidamak CSO sing political party amadi community ani gi leader sing unaduna waroisin puraknaba hotnabagi mahutta pung ama ani khak lakpa sina takpadi Manipur nungsiduna lakpa natte Tat ki maikhum uptuna lakpani haiba wafam sing phongdokhi Prime Minister of India Narendra Modi said Sahi kya surage Manipur da lakpa tha kya surage Manipur na sida akoi gi isa isu sing maru mapang sing amadi angang sing isa sing sida na sahi ani ga tha mari sida laibu sing hangai tabi de adubu theng su theng lai haiduna Congress Party na adugu matik appreciate tawramani aduga maki khulak salak se yamna niti niyom ma mang mong mari nambai ta da bai pa karina CSO civil society memang unarakanda political party sing unarakanda amadi community sing leader sing unarakanda issue sigi solution nama purakna ba solution oriented visit oigadam ne adubu masigi magi Khongchat sidi Manipur myang bu betray tawbuni makoi na Manipur nugsibagi Khongchat ate Tat ki Khongchat ni masi yaningde amadi masigi Manipur bai chak ba Manipur se masi present tawbudi koi Congress na huji kangla da koi changsi libis karamna betray taw Khongchat ni haigadu IDP singi adum ba special over package yawde IDP singi da bakta ngasi chahi ani ga tha mari asuk wan lelak po singse masi sing asida namthak tawduna makoi gi awaba reality yengbiu relief camp sa piu praja sing kabdori ngasi nong kunghai ma chugu matamda ising thumi se IDP sing di ising marakda nungsa marakda okoda yengonda leiba dumai da treat tawbi ba se masi bu solution porak na ba Khongchat oidaba mongda ngaktak punga mani lama ka tawbai se masi Tat ki Khongchat